ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯋꯥꯔꯤ ꯆꯐꯨ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯐꯝ ꯑꯣꯟꯅꯔꯨꯕꯒꯤ ꯃꯍꯩ ꯍꯥꯏꯔꯤꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯈꯤꯕꯤ ꯍꯨꯏꯗ꯭ꯔꯣꯝ ꯔꯣꯁꯤꯇꯥ ꯑꯗꯨꯒ ꯅꯦꯔꯦꯇꯔ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯃꯤꯡꯅ ꯃꯂꯦꯝꯉꯥꯟꯕ ꯏꯔꯣꯝ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯃꯁꯤꯗꯤ ꯑꯏꯕꯤ ꯃꯁꯥꯒꯤ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ꯫ ꯃꯁꯤꯗ ꯃꯥꯟꯅꯔꯝꯕ ꯊꯣꯛꯂꯕꯁꯨ ꯃꯗꯨ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯤ ꯍꯥꯏꯔꯒ ꯈꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯆꯦꯅꯦꯜꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯅꯦꯔꯦꯇꯔ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯁꯈꯤ ꯑꯃꯗꯤ ꯊꯥꯖ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯊꯥꯖꯅ ꯏꯆꯦ ꯁꯈꯤ ꯈꯨꯜ ꯑꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯤꯗ꯫ ꯑꯍꯜ ꯂꯃꯟ ꯇꯥꯟꯅꯗꯨꯅꯅꯦ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯌꯦꯡꯊꯣꯛꯄꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯁꯈꯤꯅ ꯆꯨꯝꯃꯤ ꯊꯥꯖ, ꯍꯟꯗꯛꯇꯤ ꯂꯥꯏ ꯍꯔꯥꯎꯔꯨꯕꯗꯒꯤꯅꯦ ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥꯁꯦ ꯌꯦꯡꯉꯨꯅꯦ, ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯈꯨꯜ ꯑꯁꯦ ꯀꯩꯅꯣꯝꯃꯗꯤ ꯇꯧꯔꯦꯀꯣ, ꯀꯩꯅꯣꯝꯃꯗꯤ ꯇꯧꯔꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯇꯦꯔꯥ ꯄꯥꯝꯕꯤ ꯍꯧꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯂꯦꯞꯇꯨꯅ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯁꯈꯤꯅ ꯎꯔꯝꯃꯤ꯫ ꯁꯈꯤꯅ ꯊꯥꯖ, ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯑꯥꯗ ꯂꯦꯞꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯊꯥꯖꯅ ꯀꯅꯥꯕꯨ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯑꯃꯨꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯖ ꯏꯉꯛꯉꯛꯅ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯈꯤꯅ ꯊꯥꯖꯒꯤ ꯃꯁꯥꯗꯣ ꯑꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯈꯣꯡ ꯌꯥꯎꯗꯕ ꯑꯋꯥꯡꯕ ꯑꯃꯨꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯈꯤ ꯑꯃꯗꯤ ꯊꯥꯖ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯦꯂꯦꯟ ꯂꯝꯕꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯈꯤꯒ ꯊꯥꯖꯒ ꯆꯦꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯁꯈꯤꯒ ꯊꯥꯖꯒꯅ ꯄꯥꯈꯠꯅ ꯇꯥꯗ, ꯑꯁꯤꯗ ꯑꯋꯥꯡꯕ ꯃꯈꯣꯡ ꯌꯥꯎꯗꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯈꯦꯂꯦꯟꯅ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯕꯅꯤ꯫ ꯈꯦꯂꯦꯟꯅ ꯃꯈꯣꯏꯕꯨ ꯀꯤꯈꯤꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯅꯈꯣꯏ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯒ ꯊꯥꯖꯒꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯦꯂꯦꯟ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯈꯜꯂꯤ, ꯑꯩ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯛꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯂꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯈꯦꯂꯦꯟ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯏꯔꯤꯜ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯈꯦꯂꯦꯟꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯃꯍꯩ ꯀꯌꯥ ꯑꯃꯕꯨ ꯁꯣꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯥꯀꯟ ꯌꯦꯠ ꯑꯣꯏ ꯑꯉꯥꯡ ꯈꯔꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯨꯝ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯦꯂꯦꯟꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗꯁꯨ ꯈꯦꯂꯦꯟ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯈꯣꯟꯖꯦꯜꯗ ꯀꯌꯥ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯦꯂꯦꯟ ꯃꯥꯅ ꯀꯧꯗꯨꯅ ꯈꯨꯔꯨꯝꯒꯦ ꯇꯧꯔꯤꯕ ꯂꯥꯏ ꯑꯗꯣ ꯀꯧꯕ ꯃꯇꯝꯗ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯑꯃ ꯄꯤꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯦꯂꯦꯟ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯥꯡꯃꯛꯇꯗ ꯑꯃꯨꯕ ꯑꯋꯥꯡꯕ ꯃꯈꯣꯡ ꯌꯥꯎꯗꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯦꯂꯦꯟ ꯂꯩꯔꯝꯂꯤꯕ ꯑꯋꯥꯡꯕ ꯑꯗꯨꯗ ꯈꯪꯗꯨꯅ ꯇꯨꯡꯗ ꯍꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯏꯀꯣꯏ ꯀꯣꯏꯗꯨꯅ ꯃꯐꯤ ꯊꯨꯡꯗ꯭ꯔꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯆꯣꯡ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯈꯦꯂꯦꯟ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯃꯨꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯈꯦꯂꯦꯟ ꯍꯩꯖꯕ ꯂꯩꯔꯣꯟ ꯇꯤꯔꯣꯟ ꯁꯣꯟꯗꯨꯅ ꯁꯣꯏꯔꯦꯟꯁꯤꯡ ꯑꯗꯨꯕꯨꯁꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯦꯂꯦꯟꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ꯫ ꯈꯦꯂꯦꯟ ꯑꯃꯨꯕ ꯑꯋꯥꯡꯕ ꯑꯗꯨꯁꯨ ꯍꯩꯖꯕ ꯃꯍꯩꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯇꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯈꯦꯂꯦꯟ ꯑꯃꯨꯕ ꯑꯗꯨꯅ ꯃꯅꯥ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯈꯦꯂꯦꯟꯕꯨ ꯑꯃꯨꯕ ꯑꯗꯨꯅ ꯃꯈꯨꯔꯤ ꯃꯦꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯦꯂꯦꯟ ꯉꯥꯛꯊꯣꯛꯅꯕ ꯃꯈꯨꯠ ꯑꯗꯨꯅ ꯆꯤꯡꯊꯣꯛꯅꯕ ꯋꯥꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯦꯂꯦꯟꯅ ꯋꯥꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ
ꯑꯃꯨꯕ ꯑꯗꯨꯅ ꯃꯈꯣꯔꯤ ꯃꯦꯠꯂꯝꯂꯤꯕ ꯑꯗꯣ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯈꯦꯂꯦꯟ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯍꯧꯒꯠꯄ ꯉꯝꯗꯅ ꯋꯥꯅ ꯆꯩꯅꯥ ꯈꯪꯂꯝꯃꯤ꯫ ꯈꯦꯂꯦꯟ ꯋꯥꯅ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯅꯤ ꯁꯣꯏꯗꯦꯟ ꯍꯥꯞꯅꯕ ꯒꯣꯠ ꯆꯐꯨ ꯑꯆꯧꯕ ꯑꯗꯨ ꯈꯦꯂꯦꯟ ꯇꯝꯅ ꯃꯊꯛꯇ ꯅꯟꯊꯔꯛꯑꯝꯕꯗꯨ ꯈꯦꯂꯦꯟ ꯆꯦꯟꯊꯣꯛꯄ ꯅꯪꯍꯧꯗꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯥꯏꯕ ꯈꯦꯂꯦꯟ ꯑꯗꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯦꯂꯦꯟ ꯑꯗꯨ ꯆꯐꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯅꯤ ꯈꯦꯂꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯦꯂꯦꯟ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯈꯦꯂꯦꯟ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯍꯧꯈꯤꯕꯅ ꯈꯦꯂꯦꯟꯗꯨ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯑꯃꯃꯊꯦꯡꯗ ꯑꯃꯃꯝꯇ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯆꯍꯤ 2 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯃꯧ ꯑꯃ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯃꯧ ꯑꯗꯣ ꯑꯍꯥꯟꯕ ꯃꯆꯥ ꯎꯖꯕ ꯐꯪꯖꯗꯣꯔꯦ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯧ ꯑꯗꯣ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯄ ꯃꯇꯝꯅꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯤ, ꯏꯕꯥꯅꯤꯁꯨ ꯅꯨꯡꯁꯤꯔꯕ ꯏꯆꯥꯒꯗꯣ ꯎꯒꯗꯧꯕ ꯀꯨꯏꯗ꯭ꯔꯦꯀꯣ꯫ ꯅꯪ ꯅꯁꯥꯗꯣ ꯂꯦꯡꯕ ꯑꯣꯠꯄ ꯌꯥꯝꯅ ꯀꯟꯅ ꯇꯧꯒꯅꯨꯀꯣ." ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ, "ꯅꯨꯄꯥ, ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ, ꯃꯪꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯟꯇꯛ ꯃꯔꯛꯁꯦ." ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ, "ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯀꯔꯤ ꯃꯪꯂꯤꯅꯣꯃꯦ?" "ꯑꯩꯒꯤ ꯃꯪꯗ ꯏꯆꯥꯅꯨꯄꯥ ꯃꯁꯛ ꯅꯨꯡꯁꯤꯔꯕ ꯑꯃ ꯃꯈꯨꯠꯀ ꯁꯝꯗꯨꯅ ꯐꯖꯔꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ." ꯑꯁꯨꯝꯅ ꯃꯧ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, "ꯅꯨꯄꯥ, ꯑꯩꯒꯤ ꯃꯪꯗ ꯃꯐꯤ ꯊꯨꯡꯗ꯭ꯔꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯑꯀꯤꯕ ꯁꯛꯇꯝꯗ, 'ꯏꯃꯥ, ꯅꯪꯁꯦ ꯑꯩꯈꯛꯀꯤ ꯏꯃꯥꯈꯛ ꯑꯣꯏꯒꯗꯕꯅꯤ, ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ. ꯅꯪꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯑꯉꯥꯡ ꯅꯋꯥ ꯑꯗꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ.' ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯕ ꯁꯛꯇꯝ ꯑꯃꯅ ꯊꯠꯇꯅ ꯎꯏꯌꯦ꯫ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯅꯨꯄꯥ." ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯅ, "ꯀꯔꯤꯁꯨ ꯈꯟꯒꯅꯨꯁꯦ, ꯃꯀꯨꯃꯪ ꯍꯥꯏꯕꯗꯨꯅꯤ, ꯋꯥꯔꯝꯂꯅꯤ. ꯅꯁꯥꯗꯣ ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯑꯩ ꯁꯪꯕꯤꯒꯦꯀꯣ. ꯐꯠꯇꯕ ꯀꯔꯤꯁꯨ ꯈꯟꯖꯤꯟꯒꯅꯨꯁꯦ, ꯑꯩ ꯂꯩꯔꯤꯁꯤꯗꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯧ ꯑꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯕꯨꯛ ꯌꯦꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯎꯏꯔꯨꯝ ꯇꯨꯝꯊꯔꯨꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ, "ꯑꯩ ꯌꯥꯝꯅ ꯋꯥꯔꯦ. ꯑꯩ ꯌꯥꯝꯅ ꯋꯥꯔꯦ. ꯑꯩꯒꯤ ꯄꯨꯛꯁꯦ ꯌꯥꯝꯅ ꯌꯦꯛꯑꯦ. ꯑꯩ ꯌꯥꯝꯅ ꯋꯥꯔꯦ. ꯅꯨꯄꯥ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯅ ꯆꯩꯅꯥ ꯈꯪꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯕꯨ ꯍꯧꯗꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯁꯦꯟꯅꯍꯜꯂꯝꯃꯤ꯫ ꯃꯃꯥꯅ, "ꯏꯕꯨꯡꯉꯣ, ꯅꯪ ꯑꯋꯥꯡꯒꯤ ꯃꯥꯏꯕꯤ ꯊꯔꯣꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ. ꯑꯩ ꯏꯕꯦꯝꯃꯁꯦ ꯁꯦꯟꯅꯔꯝꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧꯕꯨ ꯁꯦꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯊꯔꯣꯕꯨ ꯀꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯧ ꯑꯗꯨꯅ, "ꯏꯃꯥ ꯍꯥꯏꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯦꯝꯄꯣꯛꯅ, "ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ ꯏꯕꯦꯝꯃ, ꯑꯃꯥꯏꯕꯤ ꯊꯔꯣꯗꯣ ꯂꯥꯛꯂꯅꯤꯌꯦ. ꯁꯦ, ꯏꯃꯥꯅꯦ, ꯏꯃꯥ ꯁꯪꯉꯤꯁꯤꯗꯤ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯃꯥꯏꯕꯤ ꯊꯔꯣꯁꯨ ꯂꯥꯛꯇꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪ ꯃꯄꯥꯟꯗ ꯂꯩꯌꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯊꯔꯣ ꯃꯧ ꯑꯗꯨꯕꯨ ꯎꯕꯗ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯧ ꯑꯗꯣ ꯏꯃꯥ ꯍꯥꯏꯅ ꯃꯕꯨꯛ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯆꯩꯅꯥ ꯋꯥꯅ ꯈꯥꯡꯂꯤ꯫ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯇꯧꯕꯤꯒꯅꯨ, ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯎꯖꯕ ꯐꯪꯗꯣꯔꯦ ꯍꯥꯏꯅꯁꯨ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯑꯉꯥꯡ ꯑꯃꯅ ꯌꯦꯡꯂꯝꯗꯨꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ?" ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯀꯅꯥꯅꯣ ꯑꯝꯇꯗꯤ ꯌꯦꯡꯂꯨꯒꯦ ꯈꯟꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇꯅ ꯑꯉꯥꯡ ꯁꯣꯏꯔꯦꯟ ꯑꯄꯨꯝꯕ 5ꯅ ꯌꯨꯝꯊꯛꯇꯨꯗ ꯇꯣꯡꯗꯨꯅ ꯌꯨꯝ ꯃꯊꯛ ꯑꯗꯨꯗ ꯑꯍꯣꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ, ꯑꯗꯨꯒ ꯑꯉꯥꯡ ꯎꯅꯒꯗꯧꯔꯤꯕ
ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯁꯣꯏꯔꯦꯟ ꯑꯃꯅ ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯣꯏꯒꯗꯕꯅꯤ, ꯀꯅꯥꯒꯤꯁꯨ ꯃꯃꯥ ꯑꯣꯏꯕ ꯌꯥꯔꯣꯏ, ꯂꯧꯒꯅꯤ, ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ꯫ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯅꯤꯡ ꯃꯌꯥ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯃꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗꯅꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯑꯃꯨꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯎꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥꯅꯣ ꯏꯪꯈꯣꯜ ꯃꯇꯣꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯕꯨ? ꯑꯁꯤ ꯈꯟꯗꯨꯅ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇꯨꯅ ꯑꯉꯥꯡ ꯎꯅꯔꯤꯕ ꯊꯔꯣꯅ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯛꯑꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯃꯨꯕ ꯑꯗꯨꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯑꯝꯃꯤ꯫ ꯊꯔꯣꯅ ꯅꯆꯥ ꯅꯨꯄꯥ ꯑꯃ ꯐꯪꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯔꯣꯅ ꯏꯕꯦꯝꯃꯗꯣ ꯑꯉꯥꯡ ꯑꯁꯤ ꯎꯅꯕ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯀꯞꯂꯝꯃꯤ꯫ ꯊꯔꯣꯗꯣ ꯃꯃꯤꯠꯇ ꯏꯔꯥꯆꯦꯟ ꯈꯨꯂꯤꯛꯅꯔꯕ ꯈꯣꯟꯊꯥꯡꯗ ꯑꯁꯨꯝꯅ ꯍꯤꯛꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃꯗꯣ ꯑꯉꯥꯡ ꯑꯁꯤ ꯎꯅꯕ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯆꯥꯁꯦ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯅꯪ ꯅꯆꯥꯁꯤꯒꯤꯗꯤ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯕꯣ ꯅꯪ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯃꯆꯥ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯟꯗꯨꯅ ꯍꯤꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯅꯦꯝ ꯑꯗꯨꯁꯨ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯧ ꯑꯗꯨꯕꯨ ꯂꯩꯇꯕꯒꯤ ꯄꯥꯎꯗꯨ ꯇꯥꯔꯒ ꯑꯁꯤꯕꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯇꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯃꯧ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯗꯣ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯩꯊꯦꯜꯗ ꯇꯣꯝꯕꯤꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯦ ꯑꯋꯥꯡꯒꯤ ꯃꯧ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤꯕꯨ ꯈꯟꯕꯗꯅꯦ ꯃꯔꯣꯟ ꯑꯃ ꯃꯊꯥ ꯁꯥꯕꯅꯤ, ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯨ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ ꯇꯧꯔꯤꯁꯦ꯫ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯅꯦ ꯃꯧꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯃꯄꯨꯔꯣꯏꯕ ꯑꯗꯨꯗꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯔꯤꯅꯦꯍꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯃꯕꯥꯅꯤ ꯑꯗꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯧ ꯑꯗꯨꯒꯤ ꯍꯌꯦꯡ ꯁꯣꯔꯥꯠꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯕꯣꯛꯅ ꯀꯣꯟꯗꯨꯅ ꯁꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯁꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯊꯛꯇ ꯃꯤ ꯑꯃ ꯆꯠꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯥꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯔꯤꯅꯣꯅꯦ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤꯕꯨ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯁꯥꯗꯨ ꯑꯀꯤꯕ ꯐꯥꯎꯗꯨꯅ ꯃꯁꯥꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯅꯥꯎꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯥ ꯀꯥꯔꯕ ꯁꯛꯇꯝꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯨꯅ ꯃꯁꯨꯗꯣ ꯄꯝꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯏꯀꯥ ꯀꯥꯔꯕ ꯁꯛꯇꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯏꯃꯥ ꯑꯩꯒꯤ ꯏꯆꯥꯗꯣ ꯄꯤꯔꯛꯑꯣ, ꯏꯃꯥ ꯑꯩꯒꯤ ꯏꯆꯥꯗꯣ ꯄꯤꯔꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯣ ꯀꯤꯕꯅ ꯃꯁꯨꯕꯨ ꯆꯦꯠꯅ ꯄꯝꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯇꯝꯅ ꯆꯤꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ, ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯏꯃꯥ ꯌꯥꯝꯅ ꯀꯤꯔꯤ, ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯥ ꯀꯥꯔꯕ ꯑꯃꯅ ꯊꯣꯡꯅꯥꯎ ꯂꯣꯝꯗꯒꯤ ꯑꯉꯥꯡꯁꯤ ꯄꯤꯌꯨ ꯍꯥꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯃꯁꯥꯗꯣ ꯀꯤꯕꯅ ꯅꯤꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯞꯅ ꯃꯆꯥꯅꯨꯄꯥꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯥꯕꯨ ꯑꯃꯨꯛ ꯄꯝꯂꯒ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯐꯛꯂꯥꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ, ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ ꯍꯥꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯃꯥ
ꯑꯉꯥꯡ ꯑꯁꯤ ꯄꯝꯃꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯤꯔꯝꯃꯒ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯂꯧꯔꯨꯗꯨꯅ ꯊꯥꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯨ ꯊꯥꯗꯣꯛꯂꯛꯄꯗꯒꯤꯗꯤ ꯀꯞꯂꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯧ ꯑꯗꯨꯒꯤ ꯁꯣꯔꯥꯠ ꯀꯔꯃꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯈꯦꯟꯕꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯇꯣꯝꯕꯤꯅ ꯏꯕꯦꯝꯃ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯏꯃꯥ ꯀꯩꯊꯦꯜꯗ ꯆꯠꯀꯗꯕꯅꯤ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯁꯛꯍꯦꯟꯕꯤ ꯂꯩꯃꯥꯏꯗ ꯊꯔꯧ ꯃꯔꯨ ꯑꯣꯟꯗꯨꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯃꯁꯥ ꯃꯎꯗꯣ ꯊꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤ ꯃꯆꯥꯅ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯣꯃꯦ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯍꯧꯒꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯁꯛꯍꯦꯟꯕꯤꯅ ꯊꯦꯡꯂꯛꯀꯅꯨ ꯑꯩꯒꯤ ꯏꯁꯥꯗ ꯁꯣꯛꯂꯛꯀꯅꯨ ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯥꯏꯗ ꯑꯣꯜꯂꯝꯃꯤ ꯇꯣꯝꯕꯤ ꯄꯥꯈꯠꯇꯨꯅ ꯌꯨꯝꯊꯪꯅꯕꯒꯤ ꯃꯆꯦ ꯆꯧꯕꯤꯕꯨ ꯇꯥꯟꯅꯕ ꯀꯧꯔꯝꯃꯤ ꯏꯆꯦ ꯑꯣ ꯏꯆꯦ ꯏꯕꯦꯝꯃꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯏꯆꯦ ꯍꯣꯏ ꯏꯆꯦ ꯇꯥꯕ꯭ꯔꯣ ꯏꯕꯦꯝꯃꯁꯦ ꯀꯩꯅꯣꯃ ꯇꯧꯈ꯭ꯔꯦ ꯏꯕꯦꯝꯃꯁꯦ ꯀꯩꯅꯣꯃ ꯇꯧꯈ꯭ꯔꯦ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯧꯕꯤꯕꯨꯁꯨ ꯂꯥꯛꯇꯨꯅ ꯁꯈꯦꯟꯕꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯆꯧꯕꯤꯁꯨ ꯂꯥꯛꯇꯨꯅ ꯁꯈꯦꯟꯕꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯁꯈꯦꯟꯕꯤꯕꯨ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯊꯝꯂꯒ ꯊꯪꯅꯕ ꯈꯨꯜꯒꯤ ꯑꯃꯥꯏꯕꯤ ꯃꯦꯝꯃꯕꯨ ꯀꯧꯔꯝꯃꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯃꯦꯝꯃ ꯂꯥꯛꯇꯨꯅ ꯁꯈꯦꯟꯕꯤꯕꯨ ꯂꯥꯏ ꯅꯨꯡꯁꯤꯠ ꯐꯥꯊꯅꯕ ꯂꯩꯔꯣꯟ ꯇꯤꯔꯣꯟ ꯁꯣꯜꯂꯛꯄ ꯃꯇꯝꯗ ꯁꯈꯦꯟꯕꯤꯅ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯈꯣꯔꯤ ꯃꯦꯠꯂꯛꯂꯝꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯈꯦꯟꯕꯤꯅ ꯈꯧꯔꯤ ꯃꯦꯠꯂꯤꯕ ꯑꯗꯨꯕꯨ ꯃꯈꯨꯠ ꯆꯤꯡꯊꯣꯛꯇꯨꯅ ꯊꯥꯗꯣꯛꯅꯕ ꯂꯥꯛꯅꯔꯝꯃꯤ ꯑꯃꯥꯏꯕꯤ ꯃꯦꯝꯃꯅ ꯇꯥꯏꯔꯤꯟ ꯄꯨꯡꯐꯥꯏ ꯄꯥꯏꯗꯨꯅ ꯍꯩꯖꯕ ꯃꯍꯩ ꯁꯣꯟꯗꯨꯅ ꯁꯈꯦꯟꯕꯤꯒꯤ ꯍꯛꯆꯥꯡꯗ ꯀꯟꯗꯨꯅ ꯂꯥꯏ ꯅꯨꯡꯁꯤꯠ ꯑꯗꯨꯕꯨ ꯐꯥꯊꯔꯝꯃꯤ ꯑꯁꯨꯝꯅ ꯃꯦꯝꯃꯅ ꯇꯣꯝꯕꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯇꯣꯝꯕꯤ ꯅꯆꯥꯅꯨꯄꯤꯁꯦ ꯂꯥꯏ ꯅꯨꯡꯁꯤꯠ ꯂꯩꯕꯅꯤꯅ ꯑꯃꯥꯏꯕꯤ ꯆꯪꯍꯟꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤꯅꯦꯍꯦ ꯑꯁꯨꯝꯅ ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ ꯏꯆꯦ ꯑꯗꯨꯕꯨ ꯑꯁꯨꯛ ꯅꯧꯔꯤꯕ ꯏꯆꯥ ꯑꯁꯤꯅ ꯑꯃꯥꯏꯕꯤ ꯑꯣꯏꯔꯕꯗꯤ ꯃꯤꯌꯥꯝꯅ ꯉꯛꯅꯅꯤꯗꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯆꯪꯉꯛꯀꯅꯤ ꯑꯗꯨꯅ ꯏꯆꯦ ꯏꯆꯥꯁꯦ ꯂꯥꯏ ꯅꯨꯡꯁꯤꯠ ꯑꯁꯤ ꯐꯥꯖꯤꯟꯗꯨꯅ ꯃꯇꯝ ꯈꯔ ꯐꯥꯊꯍꯟꯗꯨꯅ ꯊꯝꯕ ꯌꯥꯔꯣꯏꯗꯔꯥ ꯃꯦꯝꯃꯅ ꯌꯥꯒꯅꯤ ꯇꯣꯝꯕꯤ ꯑꯗꯨꯕꯨ ꯍꯌꯦꯡ ꯇꯨꯡꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯍꯣꯏ ꯐꯔꯦ ꯂꯥꯏ ꯅꯨꯡꯁꯤꯠ ꯑꯁꯤ ꯃꯇꯝ ꯈꯔ ꯐꯥꯊꯗꯨꯅ ꯊꯝꯂꯁꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯔꯔꯣꯏ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯂꯥꯏ ꯑꯃ ꯈꯨꯔꯨꯝ ꯊꯣꯛꯇꯨꯅ ꯏꯆꯥ ꯑꯁꯤꯒꯤ ꯅꯨꯡꯁꯤꯠꯁꯦ ꯐꯥꯊꯅꯕ ꯇꯧꯔꯁꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯉꯁꯤꯒꯤꯗꯤꯅꯦ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯗꯨꯕꯨ ꯇꯣꯝꯕꯤꯅ ꯁꯦꯜ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯏꯆꯦ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯈꯤꯅꯥ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯦꯝꯃꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯅꯨꯃꯤꯠꯇꯣ ꯍꯥꯏꯔꯛꯑꯒꯦ ꯍꯧꯖꯤꯛꯀꯤꯗꯤꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯄꯣꯊꯥꯍꯜꯂꯣ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯑꯦꯟꯁꯥꯡ ꯁꯦꯝꯗꯨꯅ ꯆꯥꯛꯁꯪꯗ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯅꯤꯡ ꯊꯣꯡꯗ ꯀꯣꯛ ꯍꯥꯏꯅ ꯊꯤꯜꯂꯛꯂꯝꯃꯤ ꯊꯣꯏꯕꯤꯅ ꯏꯃꯥ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕ ꯑꯗꯣ ꯃꯃꯥꯅꯦ ꯈꯟꯗꯨꯅ ꯀꯧꯔꯝꯃꯤ ꯊꯣꯡ ꯑꯗꯣ ꯊꯤꯟꯕ ꯁꯨꯡꯂꯦꯞꯂꯝꯗꯦ ꯊꯣꯏꯕꯤꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤ ꯏꯉꯛꯅ ꯀꯔꯤꯅꯣꯅꯦ ꯈꯟꯗꯨꯅ ꯍꯧꯖꯤꯛ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕ ꯑꯗꯨꯕꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯔꯛꯑꯝꯃꯤ ꯊꯣꯏꯕꯤ ꯋꯥꯈꯜ ꯑꯣꯏꯍꯧꯗꯗꯅ ꯍꯥꯎ ꯍꯥꯏꯅ ꯈꯨꯝꯇꯣꯛꯂꯝꯃꯤ ꯊꯣꯏꯕꯤꯅ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛ ꯀꯧꯔꯛꯂꯤꯕ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯤ ꯈꯟꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯟꯗꯨꯅ ꯃꯃꯥꯒ ꯃꯅꯥꯎꯅꯨꯄꯥꯒ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯝꯃꯤ ꯃꯃꯥꯒ ꯃꯅꯥꯎꯅꯨꯄꯥꯒ ꯆꯥꯛꯁꯪꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯥ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯃꯃꯥꯅ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯆꯠꯂꯨꯕꯒꯤꯅꯦ ꯏꯁꯥꯁꯦ ꯋꯥꯔꯦ ꯀꯣꯜꯂꯤꯛꯇꯣ ꯍꯌꯦꯡ ꯑꯣꯏꯅ ꯐꯦꯡꯂꯣ ꯏꯃꯥꯁꯨ ꯄꯣꯊꯥꯔꯨꯔꯒꯦ ꯍꯥꯏꯔꯝꯃꯤ ꯊꯣꯏꯕꯤꯅ ꯏꯃꯥ ꯍꯧꯖꯤꯛ ꯑꯗꯨꯝ ꯐꯦꯡꯗꯣꯛꯂꯝꯃꯒꯦ ꯀꯣꯜꯂꯤꯛ ꯂꯝꯁꯤꯟꯗꯨꯅ ꯊꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯏꯃꯥ ꯄꯣꯊꯥꯔꯨꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ
ꯃꯃꯥꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯜꯂꯒꯅꯦ ꯊꯣꯡꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯅꯪꯁꯨꯅꯦ ꯄꯣꯊꯥꯔꯣ ꯍꯥꯏꯅ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯃꯥꯗꯣ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯜꯂꯤꯛ ꯐꯦꯡꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯂꯩꯔꯒ ꯏꯔꯤꯜ ꯇꯨꯔꯦꯜ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯀꯣꯜꯂꯤꯛ ꯐꯦꯡꯂꯤꯉꯩ ꯀꯥꯟꯗꯅꯤ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯃꯤ ꯈꯔ ꯋꯥ ꯉꯥꯡꯅꯕꯒꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯌꯦꯅꯈꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤꯕꯨ ꯑꯩꯕꯨ ꯌꯦꯡꯂꯨꯁꯤꯔꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯒ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗ ꯑꯃꯨꯕ ꯑꯃ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯦ꯫ ꯊꯣꯏꯕꯤꯅ ꯀꯅꯥꯅꯣꯅꯦ ꯏꯪꯈꯣꯜꯗ ꯂꯦꯞꯂꯤꯕ ꯑꯁꯤꯕꯨ ꯍꯨꯔꯥꯟꯕ ꯆꯪꯂꯤꯕ ꯖꯥꯠꯂꯥ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯧ ꯍꯨꯔꯥꯟꯅꯤꯡꯕ ꯃꯁꯦ ꯐꯥꯒꯦꯕ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯃꯨꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯇꯦꯟ ꯑꯗꯨꯁꯨ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯃꯨꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯅꯥꯅꯣ ꯀꯔꯤ ꯍꯨꯔꯥꯟꯒꯦ ꯇꯧꯔꯤꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯃꯨꯕ ꯑꯗꯣ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯥꯏꯔꯨꯕ ꯃꯇꯝꯗ ꯑꯃꯨꯕ ꯑꯗꯣ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯅ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯈꯤꯕꯗꯨꯗ ꯋꯥꯇꯣꯟ ꯌꯧꯔꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯁꯥꯗꯣ ꯀꯤꯔꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯒꯦ ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯌꯩꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯌꯩꯁꯤꯜꯂꯤꯕ ꯑꯗꯣ ꯀꯔꯤꯗꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯃꯨꯕ ꯃꯈꯣꯡ ꯌꯥꯎꯗꯕ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯀꯤꯕꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯇꯨꯔꯦꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯅ ꯊꯣꯏꯕꯤ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯃꯅꯥꯛꯇ ꯌꯧꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯀꯤꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯀꯥꯟꯗ ꯇꯣꯔꯕꯥꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃꯅ ꯏꯟ ꯆꯤꯡꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯕꯗꯣ ꯎꯔꯔꯦ꯫ ꯊꯣꯏꯕꯤ ꯃꯤ ꯑꯃ ꯂꯩꯔꯤ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯀꯞꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯟ ꯆꯤꯡꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯇꯞꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯌꯥꯎꯗꯕ ꯃꯃꯥꯏ ꯁꯤꯠ ꯅꯥꯍꯟꯕ ꯏ ꯊꯥꯡꯗ꯭ꯔꯕ ꯀꯨꯆꯨꯗ ꯅꯨꯄꯤ ꯑꯗꯣ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯏꯃꯥ ꯍꯥꯏꯅ ꯃꯅꯤꯡꯗ ꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤ ꯑꯃꯨꯕ ꯑꯋꯥꯡꯕ ꯑꯗꯨꯅ ꯏꯁꯤꯡꯗꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯊꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯍꯧꯔꯤꯕ ꯅꯥꯄꯤꯗ ꯌꯥꯟꯗꯨꯅ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯃꯨꯕ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯤꯡꯊꯗꯨꯅ ꯏꯁꯤꯡꯗ ꯅꯝꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏꯕꯨ ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯍꯤꯡ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯃꯨꯕ ꯑꯋꯥꯡꯕ ꯑꯗꯨꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯇꯨꯅ ꯑꯌꯨꯛ ꯉꯟꯅ ꯅꯨꯄꯥ ꯑꯃ ꯂꯥꯡ ꯀꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟꯗ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯊꯣꯏꯕꯤ ꯃꯆꯤꯟꯗꯣ ꯏꯃꯨ ꯃꯨꯁꯤꯟꯗꯨꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯔꯨꯕꯗꯗꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯁꯤꯡꯗ ꯅꯨꯄꯤ ꯑꯃ ꯁꯤꯗꯨꯅ ꯇꯥꯔꯝꯃꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯨꯅ ꯀꯣꯜꯂꯤꯛ ꯑꯗꯣ ꯀꯣꯟꯐꯦꯡꯐꯝꯗ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯃꯥꯅ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃꯁꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯀꯣꯜꯂꯤꯛ ꯑꯁꯤ ꯏꯆꯥꯏ ꯆꯥꯏꯔꯒ ꯐꯦꯡꯕꯁꯨ ꯂꯣꯏꯁꯤꯜꯂꯝꯗ ꯊꯝꯂꯝꯃꯤꯕ ꯑꯁꯤꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯂꯤꯛ ꯑꯗꯣ ꯐꯦꯡꯕ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅ ꯐꯦꯡꯂꯤꯉꯩ ꯀꯥꯟꯗꯅꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯏꯅꯦ ꯏꯅꯦ ꯏꯆꯦ ꯊꯣꯏꯕꯤꯗꯣ ꯇꯨꯔꯦꯜꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯦ ꯇꯦꯔꯥ ꯃꯈꯣꯡ ꯃꯄꯥꯒꯤ ꯇꯣꯔꯕꯥꯟ ꯑꯗꯨꯗꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯇꯨꯔꯦꯜ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯔꯦꯜ ꯌꯧꯔꯛꯇꯨꯅ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯁꯝ ꯏꯐꯥ ꯐꯥꯔꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯎꯅꯨꯄꯥꯁꯨ ꯏꯆꯦ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯆꯦ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯧꯒꯠꯂꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯆꯦ
ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯏ ꯍꯔꯥꯎꯔꯨꯕꯗꯒꯤ ꯑꯁꯤ ꯑꯅꯥꯅ ꯊꯜꯂꯦ꯫ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯇꯥꯟꯅꯗꯨꯅ ꯑꯃꯥꯏꯕꯤ ꯑꯃꯗ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯃꯧ ꯃꯌꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ, "ꯃꯥꯅꯤ ꯏꯕꯦꯝꯃ, ꯈꯨꯜ ꯑꯁꯤꯗ ꯁꯤꯔꯤꯕꯁꯦ ꯅꯍꯥ ꯉꯥꯛꯇꯅꯦ꯫ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯕꯖꯥꯠꯅꯣ? ꯂꯥꯏ ꯍꯦꯛ ꯍꯔꯥꯎꯔꯛꯄꯗꯒꯤꯅꯤꯁꯦ ꯃꯤꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯂꯛꯂꯤꯕ, ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯝꯂꯛꯂꯤꯕ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯪꯅꯕ ꯈꯨꯜꯒꯤ ꯑꯃꯥꯏꯕꯤ ꯃꯦꯝꯃ ꯇꯣꯝꯕꯤ ꯈꯣꯏꯗ ꯂꯥꯛꯇꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯑꯗꯨꯕꯨ ꯐꯥꯊꯗꯨꯅ ꯊꯝꯅꯕ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯃꯦꯝꯃꯅ ꯁꯨꯃꯥꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯄꯣꯠꯆꯩ ꯂꯥꯡꯗꯨꯅ ꯊꯝꯕ ꯑꯗꯣ ꯑꯃꯥꯏꯕꯤ ꯃꯦꯝꯃꯅ ꯂꯥꯏꯁꯣꯟ ꯇꯤꯟꯖꯣꯟ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯏꯁꯤꯡ ꯏꯄꯣꯝ ꯅꯥꯏꯔꯗꯨꯅ ꯏꯁꯤꯡ ꯏꯄꯣꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯦꯔꯥ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯨꯄꯥ ꯑꯃꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯁꯥꯎꯅ ꯂꯦꯞꯄ ꯎꯔꯝꯃꯤ꯫ ꯃꯦꯝꯃꯅ, "ꯑꯦ, ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ? ꯍꯦ ꯏꯁꯣꯔ, ꯃꯍꯥꯛꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯍꯟꯅꯤꯡꯕ ꯃꯥꯜꯂꯤꯗ"꯫ ꯑꯁꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯦꯝꯃꯅ, "ꯇꯣꯝꯕꯤ, ꯁꯛꯍꯦꯟꯕꯤꯒꯤ ꯃꯁꯥꯁꯦ ꯋꯥꯅꯁꯨ ꯎꯔꯦ, ꯃꯍꯥꯛ ꯄꯣꯊꯥꯍꯜꯂꯣ" ꯍꯥꯏꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯝꯕ ꯑꯗꯨꯁꯨ ꯃꯦꯝꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯕ ꯐꯪꯕꯗꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ, "ꯏꯆꯥꯗꯤ ꯐꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ"? ꯃꯦꯝꯃꯅ, "ꯇꯣꯝꯕꯤ, ꯅꯈꯣꯏꯒꯤ ꯈꯨꯜꯒꯤ ꯏꯁꯣꯔ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯗꯤ ꯈꯪꯍꯟꯅꯤꯡꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯑꯃꯥꯏꯕꯤ ꯂꯣꯏꯇꯥꯡꯕꯨ ꯀꯧꯗꯨꯅ ꯑꯝꯇꯗꯤ ꯌꯦꯡꯍꯟꯁꯤ"꯫ ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯨ ꯄꯨꯟꯗꯨꯅ ꯂꯥꯏ ꯑꯁꯦ ꯈꯨꯔꯨꯝꯃꯁꯤ, ꯑꯩꯅꯁꯨ ꯂꯥꯏ ꯑꯁꯦ ꯈꯨꯔꯨꯝꯕ ꯉꯝꯃꯣꯏꯗꯧꯔꯤ, ꯅꯠꯇ꯭ꯔꯕꯗꯤ ꯁꯛꯍꯦꯟꯕꯤꯁꯦ ꯐꯕ ꯉꯝꯃꯣꯏꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯃꯦꯝꯃꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ, ꯑꯃꯥꯏꯕꯤ ꯂꯣꯏꯇꯥꯡꯕꯨ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯁꯤ" ꯍꯥꯏꯅꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯗꯨꯅ ꯑꯃꯥꯏꯕꯤ ꯂꯣꯏꯇꯥꯡꯕꯨ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯃꯔꯤꯅ ꯃꯌꯨꯝ ꯆꯠꯇꯨꯅ ꯀꯧꯔꯨꯕꯗꯒꯤ ꯌꯧꯔꯛꯇꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯂꯣꯏꯇꯥꯡ ꯈꯨꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ, "ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯃꯁꯤꯗꯤ ꯂꯥꯏ ꯍꯔꯥꯎꯔꯨꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯨꯟꯅ ꯌꯦꯡꯍꯧꯗ꯭ꯔꯕ ꯖꯥꯠꯂꯥ" ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯂꯣꯏꯇꯥꯡꯅ ꯈꯨꯜ ꯑꯁꯤꯗ ꯇꯦꯔꯥ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯥꯏ ꯑꯃ ꯈꯨꯔꯝꯁꯤ ꯍꯥꯏꯅ ꯂꯥꯏ ꯈꯨꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯊꯧꯔꯥꯡ ꯇꯧꯍꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯔꯝꯕ ꯑꯗꯨꯗꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯃꯥꯏꯕꯤ ꯂꯣꯏꯇꯥꯡꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯣ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯥꯡꯂꯦ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯥꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯤ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯑꯃꯥꯏꯕꯤ ꯂꯣꯏꯇꯥꯡꯅ ꯂꯣꯏꯅꯔꯦ ꯍꯥꯏꯔꯒ ꯇꯦꯔꯥ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟ ꯑꯗꯨꯗꯅꯤ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯂꯣꯏꯇꯥꯡꯕꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯒꯤ ꯏꯄꯣꯝ ꯑꯗꯣ ꯏꯔꯩ ꯀꯟꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯕꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ, "ꯀꯔꯤꯅꯣꯅꯦ, ꯏꯁꯤꯡ ꯑꯁꯤꯕꯣ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦꯗ" ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯃꯆꯤ ꯃꯆꯤ ꯅꯤꯝꯕꯨ ꯅꯤꯝꯕꯨ ꯉꯥꯡꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯂꯣꯏꯇꯥꯡꯅ ꯃꯆꯤꯟ ꯑꯗꯨꯗ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯍꯩꯖꯕ ꯃꯍꯩ ꯀꯌꯥ ꯑꯃ ꯁꯣꯟꯕꯗꯨ ꯂꯦꯞꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯏꯄꯣꯝ ꯃꯔꯛꯇꯒꯤ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯅꯤꯡꯊꯤꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠꯇꯨꯅ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯇꯥꯡ ꯈꯛꯇꯅꯗꯤ ꯎꯔꯝꯃꯤ, ꯑꯇꯩ ꯀꯅꯥꯁꯨ ꯎꯔꯝꯗꯦ꯫ ꯂꯣꯏꯇꯥꯡ ꯉꯛꯂꯗꯨꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯅ ꯈꯜꯂꯝꯂꯤ꯫ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯉꯛꯀꯅꯨ ꯏꯃꯣꯝ, ꯑꯩꯍꯥꯛ ꯑꯁꯦ ꯏꯄꯥ ꯋꯥꯡꯕ꯭ꯔꯦꯟ ꯏꯁꯤꯡꯒꯤ ꯂꯥꯏꯗꯨꯅꯤ"꯫ ꯑꯃꯥꯏꯕꯤ ꯂꯣꯏꯇꯥꯡ ꯑꯗꯨꯅ "ꯏꯄꯥ, ꯏꯃꯥ" ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯡꯕ꯭ꯔꯦꯟ ꯏꯄꯥꯅ, "ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯣꯝ, ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯏꯄꯥꯒꯤ ꯁꯥꯠꯇꯣꯛꯐꯝ ꯑꯩꯒꯤ ꯏꯁꯥꯏꯀꯣꯜ ꯑꯁꯤꯗ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ
ꯏꯄꯥꯒꯤ ꯈꯨꯕꯝ ꯂꯥꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯜ ꯑꯁꯤꯗ ꯑꯁꯤ ꯑꯅꯥ ꯑꯋꯥ ꯑꯅꯥ ꯅꯪꯍꯜꯂꯤꯕꯅꯤ꯫ ꯑꯃꯥꯏꯕꯤ ꯂꯣꯏꯇꯥꯡꯅ ꯏꯄꯥ ꯁꯣꯏꯔꯤꯕ ꯑꯁꯤ ꯀꯔꯝꯅ ꯁꯦꯝꯗꯣꯛꯀꯅꯤ? ꯅꯆꯥꯗ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯟ ꯏꯄꯥ ꯃꯍꯥꯛꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯑꯅꯥ ꯑꯋꯥ ꯑꯅꯥ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯇꯦꯔꯥ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩꯒꯤ ꯁꯪꯂꯦꯟ ꯁꯥꯗꯨꯅ ꯋꯥꯡꯕ꯭ꯔꯦꯟ ꯑꯩꯍꯥꯛꯄꯨ ꯏꯔꯥꯠꯂꯨ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯕꯨꯡ ꯑꯁꯤꯗ ꯍꯧꯔꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯏꯕꯨꯙꯧ ꯃꯥꯒꯤ ꯁꯪꯂꯦꯟ ꯁꯥꯗꯨꯅ ꯏꯔꯥꯠꯂꯨ꯫ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯝꯗꯗꯤ ꯈꯨꯜ ꯑꯁꯤ ꯈꯨꯜꯖꯥꯎ ꯂꯩꯆꯥꯎꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤꯅꯤ ꯏꯃꯣꯝ꯫ ꯅꯪꯅ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯗ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜꯂꯨ ꯍꯥꯏꯗꯨꯅ ꯋꯥꯡꯕ꯭ꯔꯦꯟ ꯏꯄꯥꯗꯣ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯂꯣꯏꯇꯥꯡ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯂꯣꯏꯇꯥꯡꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯝꯂꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯨ ꯋꯥ ꯇꯥꯟꯅꯔꯗꯨꯅ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯪꯂꯦꯟ ꯑꯁꯤ ꯁꯥꯕ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯅꯗꯨꯅ ꯋꯥ ꯂꯦꯞꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯦꯔꯥ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯪꯂꯦꯟ ꯑꯃ ꯁꯥꯔꯗꯨꯅ ꯋꯥꯡꯕ꯭ꯔꯦꯟ ꯏꯄꯥ ꯑꯃꯗꯤ ꯏꯃꯥ ꯁꯪꯈꯨꯔꯦꯝꯕꯤꯒꯤ ꯁꯪꯂꯦꯟꯕꯨ ꯁꯥꯗꯨꯅ ꯏꯔꯥꯠ ꯈꯨꯕꯝ ꯂꯥꯠꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏꯕꯨꯡ ꯂꯩꯔꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯪꯂꯦꯟ ꯑꯃ ꯁꯥꯗꯨꯅ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯕꯨ ꯈꯨꯕꯝ ꯂꯥꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯪꯂꯦꯟ ꯁꯥꯗꯨꯅ ꯏꯔꯥꯠꯄꯗꯨꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯁꯤ ꯑꯅꯥ ꯑꯀꯤ ꯑꯈꯪ ꯑꯋꯥ ꯑꯅꯥ ꯊꯣꯛꯂꯝꯕ ꯃꯌꯥꯝ ꯑꯗꯣ ꯐꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯂꯣꯏꯇꯥꯡꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤꯗꯤ ꯁꯛꯍꯦꯟꯕꯤꯁꯨ ꯂꯥꯏ ꯅꯨꯡꯁꯤꯠ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯐꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤ ꯍꯥꯟꯅꯒꯤ ꯃꯇꯧꯗ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯑꯃꯥꯏꯕꯤ ꯂꯣꯏꯇꯥꯡꯕꯨ ꯉꯝꯖꯕ ꯁꯦꯜ ꯈꯔ ꯀꯠꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯣ ꯑꯁꯤ ꯑꯅꯥ ꯑꯋꯥ ꯑꯅꯥ ꯌꯥꯎꯗꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯐꯝ ꯑꯣꯟꯅꯔꯨꯕꯒꯤ ꯃꯍꯩ ꯍꯥꯏꯔꯤꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯀꯣꯟꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯆꯒꯦ꯫ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯃꯌꯥꯝꯁꯨ ꯉꯥꯏꯕꯤꯔꯝꯃꯨ꯫